Madhumangol na Khuman Yek Salai Maramda Yumpham Oiduna Eeba Lairik ngasi WANGOI MAKHA LEIKAIDA LEIBA CGCC School gi Multipurpose Hall da Phongkhre Lairik Phongbagi thoram aduda Chumkham Madhumangol retired Manipur Cooperative Department Government of Manipur Namairakpam Gojen Singh Manipur Pandit Loishangi Pandit Atomba Thongbam Premjit Maitei Panji Sanglakpa Sanamhi Temple Board Bukrambam Kulavidu Local Educationalist Puyana Chingba Masak Naiba Mui Kayana Saruyaki Ngasigi Thoramaduga Mari Lerina Eeba Chumkham Madhumangol na Phongdokibada Khuman Pokpa Amadi Khuman Ningthau na Lairik Oikiba Haiba Lairik Asi Miyamda Amadi Maru Oina Khuman Salai Singda Khangan Ningbadagi Lairik Adu Puthokpani Amadi Lairik Asigi Maru Oiba Wafam Kaya Thamki Aina Khuman Kokpa Akwege Khuman Ningthau amasung Khuman Kokpana Lairik Oikiba Haiba Lairiksi Leibak Miyamda Adagi Khuman Salai Chachingda Khangan Janingbadagi Ngasi Masigi Lairikse Puthokjaban Lairiksi marung sida akoi lairiksi puya simak sengna akoi ge maitei ge han ge original oramba akoi mai kunthra ga manga chine iramba puya mu oirami aju puya si asigi marung sida akoi ge Khuman Kokpana lai oikibagi matangda mayek sengna yauramba maduna maram oiraga Khuman akoina kanagumba Eeba singna ibiramba thambiramba lairiksingda Khuman Kokpase nungolo haidana nungon ki haibong thongna sap tobodai nungon ki haidana ibiramba kayam se thengnajai toimasung Khuman Kokpa haiba akoigi ipa ipu asidi Khuman Ningthau Kunga taret ki thamban tonggiba Khuman Ningthau kun taret ki manungda ama oiba Khuman Kokpa asidi mahak masagi wayen bicar soire haidna mahak aidi ikai jare Ningthau oiraroi haidna aidi thupkrage haidna masa matanda akoge lai oikiba thupkiba magi phapchingba Khuman gi Kangla gi Phamban Makhada Sangaga Sathupkiba adugumba Ningthau ama oirami somdana nungol halli akogi laijaramiba puya asidana lai oikibagi masak tu sengna leirambanina haiba lairikse aina miyamda khangan janibadagi